अहानब्र तेंतन लिसिप्रिया कंगू जमना फुंगदोर पो फुंखरा मैम थमसगी आइबु सिन मेनना होनाबद आइगी फेसबुक थिंगजिन बाइबसी मणिपुर की इमेज नतन इंडिया की इमेज ता यामना सोप लाकने बु वफम फुंगदोरकली ngasi numida wairam phongkhiba tungan tungan ba manipuri sipong sing amasum thokhiba thawdo wathok sing degi maruibi I paw sing myam da thamjagi ahanbada panam paw si degi lokusaraga November 16 fawba internet thingjinkre mai loisang sing suti thadokre hayang ayuk pung 5 degi ayuk pung 10 fawba curfew komthokre Manipur lengana district tarete thamlakhiba internet service ki athingo thasi ki 16 fawba sangdokhiba ga loinana mai loisang sing su November 16 fawba makhata na suti thadokre Amaramda hayengsu ayuk pung 5 degi ayuk pung 10 fawba curfew komthokre Manipur lenga ki commissioner home and Ashok Kumar ngasi thokiba order amana Imphal West Imphal East Bisnupur Thaubal Kaksing Kangpokpi amadi Chuchampur district PSAT amadi amasum BPN service yon mobile internet amadi mobile servicing thasi kungahumdo ginumidang weram pung 5 ga minute 10 ga 5 fawba makatan athing mathamkibani athing basina list line amadi government officing da connection piriba FTTH amadi state government ayaba piba casing di consular hari thasi ki taraga nipana thokiba order amana district taret asida internet service ki athingba asi ngasi November 10 gi numidang wairam pung 5 ga minute 10 ga 5 fawba athingba thamlakibani Amaramda Manipur lenga ki education is ki director L Nandakumar ngasi thokiba order amagi matungina lakliba November 16 fawba government edit central amadi lanai mahiloisang kudimak makata na suti laukthokre panmay abadi thasi ki taraga terete ki Manipur lenga na lamdam asida lairiba mahiloisang kudimak asi November 10 fawba suti laukthokibani nakalamoramda mari lenaba district magistrate sing ngasi thokiba order singi matungina hayeng November 10 ga mathoi ayuk pung 5 degi ayuk pung 10 fawba pung 5 curfew komthokre makasa tharak poina Kanglai Paki Maira de Gito Pao Mana Nupi Angang Sumutam Tiba Mihata Hat Kiba Kuki terrorism Faganava Operation Satava Hore, Minister Kulai Pipe Kuki terrorist Nupi Angang Sumu Paduna Pura Matunda, Tamtina Ot Nairaga, Tamtiba Miata Hat Palasi and Kuki terrorism Faganava Operation Satava Hore, Atubumatam Tamtiba Mihata Hatpi Krapasinga Dugi Asumba Whale Manipurgi Lenga Piragana, Manipurgi Minister and Berena Phongdokhi. Wapam asing Minister and Berena social media ki account X takalakiba video clip amada phongdorakibane Sip Minister na makatara dunai namida da kulai matik sana paiba terrorist ni fu yang kairom na Ziribam district ki Borobekra subdivision ki manungsa na Borobekra da liba relief camp na sanjupam lawriba Miyoi singda landarakibane Tasiyang na Kuki terrorist ngi panamas mapamadura liba Miyoi singda akitu zung pokan mani Kuki terrorist na sa tharakiba thawong adu da mapamadura liba CRPF singna matam sana khut handuna Kuki terrorist halaga Borobekar gi Miyoi sa kya magi punsi kan kiba du thagat ningai ni haina su social media da thagalakiba video clip adu da phongdorakli CM na makata na hai pikliba angang ahung ga loina nupi ahumbu minung silaitana khatkiba gi thawong asi malem gi atai mapam amata da taram loi loina central lenga na Manipur santi purakna bohona duna ahenba security force makata na thabirakpagi dama hainingai leitana nungai ba phaw hena su phongdorakli makasa tharak poina to papawmana Manipur thuklibi irang asibu lakshindana ba central force company yankai Imphal thunglakre Manipur thukliba tha taraga nipan suraglaba kanglup anigi sathiraba irang asi lakshindana ba union home ministry gi makhedigi Manipur ahenba CRPF ki company yankai thajilaklagani haina phongdokraba matungda Indian Air Force ki akanaba plane singda CAPF ki personal sing leptana pusilakpi ki thabak satharakli handak Manipur pusilakli ba Central Armed Police Force ki company yankai sigi manungda CRPF ki company kunthraga manga madi BSF ki company taraga manga yawi hari Manipur kanglup anigi irang asi handak hangkan kansilaktuna Kuki terrorist na misam praja sing phaduna tamthiba mihat satharakpadigi Union Home Minister Amit Shah na lusingduna handak phangkiba security review meeting amada su Manipur ahenba Central Armed Forcing thajilagani haina lakhokiba su lekrabane ngasisu India Air Force ki akanaba plane central security kaya pusilaktuna Imphal airport thunglakre loinana high security force ngasi Manipur gi tungan mafam singda deploy tawgi thabak sa thabaw khreri
ngak senbagi thabak paikhatpagi manungsana Imphal manung amadi toan toan mafamda lairiba MLA singi yum amadi political party gi office sing yauna marueba central office sing dasu security force sing thamdun akan mamona ngak senbagi thabak paikhat pa sokre loinana makhatan ahenma central security force sing Manipur pusilakpa yari haidinasu pausta pali Makasa tharak poina to papawna pikliba angang ahum yauna Miyoi taruk tamthina hatkhiba Kuki terrorist sing phadriba phawba sara hianbagi khongjang singkhre Mahabali kabui khulsu kabui singna wakat mifam satakre Bharat ki Prime Minister Narendra Modi na lewasi gi nupi angang singbu thak wangna thamnabagi panamda beti basau beti parau gi thabak thausil paikhat I haina phongdokhi dubu Manipur gi Jiribam district handak Kuki narco terrorist na pikliba angang ahum yauna Miyoi taruk tamthi mi hata hatkhiba dubudi ngasi phawbada karigumbu ohi amata phongdoktuna leidibasi yamna pendi maram aduna beti basau beti parau haiba yaning di hain uripok apun balup amadi uripok nupi apun balup ki maikai digi phongdokhe wapamasi uripok content crossing da uripok apun balup amadi uripok nupi apun balup na handak Jiribam da Miyoi taruk tamthina hatokhibata sienabasing Manipur lengangna phadriba phawba kuthangda sara hienbagi khongjang sangsilakpa sida saruk yaba lakhiba hizam Mani Kumar na phongdokhibani mangna makhatana phongdokhibada center lengangna beti basau beti parau haiba scheme Manipur di maming tegi wari pikliba angang masa tamthina haliba Kuki terrorist gi mathakta akan be action amata lokhatpa ngamdri handak Jiribam gi Boro Bekra sub division gi manungsana Zakura dor Kuki terrorist na pikliba angang ahum yauna Miyoi taruk ot naiduna tamthibna hatkhiba thawong yaningde masidagi hawduna Manipur lengangna Miyoi ahum hatpada sienariba Kuki terrorist phadriba phawba ima singna kuthang sara hianbagi khongjang satharagani loinana India lengangna su Kuki terrorist bu terrorist ni haina lakthokpiu masidas natana Manipur gi tampaki mafam khrada apaspa thamjilakpa yaningde Manipur lengaki lusingbu oidiba minister gi tokphom thokpa mathau pangthokpiu tominal lotion biganu haiba wafam se phongdokhi amaromda Kuki terrorist na minung sikhangdana tamthiba mihata Jiribam gi Zakura dordagi pikliba angang ahum yauna nupi taruk phajinduna thamlaba matungda Miyoi bigi minung si amati yaudana tamthiba mihata hatkhiba thawongbu yamna kana yaningdaba phongdokladuna ngasi Mahabali kabui khulda khullasigi miyamna wakat mifam satakre ngasi Mahabali kabui khul amadi mafam adugi club singa punuk samnaduna satakhiba wakat mifam aduga mari ledana Mahabali kabui paikaigi president khampi kamaina phongdokhibada Jiribam gi lebak thiba thawdo amada pikliba angang ahum yauna nupi ahum puna Miyoi taruk tamthina ot nairaba matungna minung sikhangdana hatoknaba matungda mafimarol phaw yaudana barak turel thadarakpa Manipur khundariba kabui phurki Miyoi sing akan mamong yaninde pikliba tha taraga taruk khakta ngairiba taibangi akhayak karimata khangdriba angangbu minung sikhangdana hatoklaga barak turel thadarakibagi paw taraga mama oibi kya namittegi pi sindakhiba khangde asigumba miyambu tamthiba miyata hatpada sienariba Kuki militants ngi mathakta India lenga amadi Manipur lengan akan ba akpa serak pigadabani khulai paiba masil hatna sunabadi tongan ba amada thamlaga misa miyam halakpa sikawai phurupni yaningde loinana Manipur police station humfuga tareta Bharat lengan nauna apaspa amuk nauna thamjilakpa si athubra matamda center amadi state lengan laktokadabani madu natrabadi kabui miyamna makhatana akan ba khongjang sangsingani haina sa phongdokhi amaromdana Kuki Nupi ani fi thongdana pukhibagi matangda PM na Pendaba phongdokhi angang ahum yauna Miyoi taruk hatkibadari tumina karigi leiribano sanula Manipur thokliba kanglup ani gi lalasi horakpa matamna Kuki Nupi ani mafi thongdana pukhi haibagi matangda Bharat ki Prime Minister na wangang khiloinana lamdamasi ki MLA kayana su thawdo du yaningdabigi kholaw lawkhraga handak Jiribam na pikliba angang ahum yauna puna Miyoi taruk Kuki terrorist na phaduna uraba matungna tamthiba mihata hatkhiba sida lamdamasigi MLA singna tumina laisiliba karigino haina salai apunba nupi lamjinglup sanulal gi president yumnam ibethwen hangli ngasi Manipur press cup ki thangjingol pangthokwa pawgi mifam amada yumnam bo thoina makhatana pawmi sing phongdokhibadi lamdam asida satharagli irang asida Kuki jau mar India lengana yamna phongna mating pangba manbigi mami ekhudimang uduna lakhi India lenga asina Manipur gi nupi oibi sing thawai thawa ngairi bra hairaduna lamdam asigi miyamna MLA sing yokhatuna thamba pamba Miyoi sing gi mathakta yaningda wapam kyas phongdokhi
ꯑꯃꯔꯣꯝꯗ ꯁꯅꯨꯂꯥꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧꯄꯨꯔꯤꯕꯤ ꯑꯀꯣꯏꯖꯝ ꯁꯟꯇꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯃꯥꯡꯊꯛ ꯀꯌꯥꯗꯒꯤ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯃꯃꯤꯗꯤ ꯎꯕ ꯐꯪꯈꯤꯗꯦ ꯑꯁꯤꯒꯨꯝꯕ ꯆꯩꯔꯥꯛ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯍꯥꯠꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯁꯤꯡ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯀꯔꯤꯒꯤ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯊꯪ ꯁꯤꯕꯗꯨ ꯉꯥꯏꯔꯤꯕ꯭ꯔꯥ ꯂꯩꯉꯥꯛꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯇꯨꯅ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯥꯛꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯔꯛꯎ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯇꯩ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯍꯧꯖꯤꯛ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯖꯤꯔꯤꯕꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥ 36 ꯔꯣꯝ ꯑꯁꯤ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯎꯅꯒꯗꯕ ꯅꯨꯄꯤ ꯈꯔꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯨꯊꯣꯛꯄꯤꯔꯛꯅꯕ ꯗꯤ.ꯁꯤ ꯖꯤꯔꯤꯕꯝ ꯎꯅꯗꯨꯅ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ ꯀꯌꯥ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯤꯔꯤꯕꯝ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯄꯜꯂꯤ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ